Ma'am, Montagi na any channel mati isinaw oba targadi support to view, share to view, flow atau pembicara kita jangan support to nih, kau mati kita support to warna ini pasti. Kanano like to be thank you, thakas cari comment tham view isinaw ma'am cacing channel bro, terang di tadore, minit mengawali. Like any like thank you, kanano comment tham view isinaw ma'am. Kanano sina san kaidauni oja khuramjari harabani jai Shri Krishna hai tare thagachari Sanjita Singha Chitra lai thank you thagachari Chitra welcome chai sing channel bro sinamna thabak loina bro Sanjita Singha kari yang chai khumbirau agi channel bu support to bui damakta thagachari chare oja kari hinjang no Chitra di chakchara bro khumakte khumbaje kui changi bo sasa khumuba ni khan nungai nga nga thongba wow kari nga no dum tak haibiro ai apam nga ra jenge oja ai Suresh ni oh Suresh nangi mobile kai dawrage ba kari nga no Suresh ojagi laiba Sunday day 25 da sangi bidyalay class haurani Suresh nangi mobile kai dawrage paisa jaudra bro bow wow oja yam pami bow to bow thongba ngasing thongba oja yam pami Chitra khumaktri thabak loidriba karino chak charaba hangba khumakte Suresh lairibro Shawanda. Sorry kaji Huh? Chitra chak chadribro khumakte pakum khumakte chak chadri mane khummasu wabra khangde masidi isei harabu thenge khumbirau Chitra khumbu isinaw ma'am masidi nong yam chugare isinaw ma'am sura phamda sinong yam chui kesa chingdong kai chasarubani kaya oja thokcherage ko bai kana kana lege isinaw ma'am support to view ko ngatang
ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯒ ꯑꯩꯒꯤ ꯅꯦꯠꯁꯦ ꯊꯤꯛ ꯂꯩꯇꯦ ꯋꯥꯔꯦꯟꯇꯤ ꯂꯩꯇꯦ ꯀꯔꯝ ꯀꯥꯟꯗ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯤꯗꯧꯕ ꯀꯁꯥꯔ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯅꯤꯅꯦ ꯁꯨꯔꯁ ꯔꯨꯄꯥꯕꯥꯔꯤꯒꯤ ꯋꯥꯡꯗ ꯂꯩꯕꯗꯣ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏ ꯀꯁꯥꯔ ꯆꯤꯡꯅꯨꯡ ꯂꯩꯀꯥꯏꯗꯅꯤꯅꯦ ꯁꯨꯔꯁ ꯆꯥꯔꯦ ꯊꯕꯛ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯥꯒꯦ ꯇꯧꯕꯅꯦ ꯀꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯤꯌꯨ ꯑꯩꯅ ꯗꯤꯁꯇꯥꯔꯕ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕꯤꯌꯨ ꯀꯔꯝꯕ ꯆꯤꯡꯅꯣꯗ ꯑꯣ ꯉꯥꯏꯍꯥꯛꯇꯪ ꯄꯥꯒꯦ ꯇꯧꯕꯅꯦ ꯄꯥꯕꯤꯌꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯥ ꯁꯤꯃꯠ ꯚꯥꯒꯋꯠ ꯄꯥꯔꯤꯔꯥ ꯒꯤꯇꯥ ꯄꯥꯔꯤꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯀꯔꯤ ꯑꯦꯛꯖꯥꯝ ꯂꯩꯒꯦ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯀꯔꯤ ꯑꯦꯛꯖꯥꯝ ꯂꯩꯒꯦ ꯉꯁꯤꯗꯤ ꯅꯣꯡ ꯌꯥꯝ ꯆꯨꯈ꯭ꯔꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯇ꯭ꯔꯤ ꯑꯣꯖꯥ ꯃꯤꯠ ꯃꯅ ꯁꯥ ꯏꯇꯨꯞ ꯇꯧꯔ ꯊꯣꯛꯆꯔꯒꯦꯀꯣ ꯀꯩꯕ ꯑꯣꯖꯥ ꯃꯤꯠ ꯃꯅ ꯁꯥ ꯏꯇꯨꯞ ꯇꯧꯕꯤꯕ꯭ꯔꯥ ꯊꯣꯛꯆꯔꯒꯦ ꯆꯤꯇ꯭ꯔꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯔꯤꯛ ꯄꯥꯅ ꯁꯨꯝ ꯈꯨꯝꯕꯤꯔꯛꯎ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯉꯦ ꯀꯔꯤ ꯉꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯄꯥꯝꯕ ꯉꯥꯔ ꯌꯦꯡꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎ ꯀꯔꯤ ꯉꯥ ꯊꯣꯡꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯉꯥꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯤꯅꯤ
मागिदमा वाजबिनी kapatana panggal ni magidama awamai sa langje magida ajabini shejina Hare Krishna Hare Krishna Support tawoi tawoi changpeboi damakta haningai thagachari ichinaw mayam awamai sa Mairi Kang Gani Jungi Bini Bisu Bokja Jamur Kunganga Magidama Wajabini इचना मैं कमेंट थम्बियो करीनो तुमिन लेखरे सूरजती बाइक पिरमे चित्रा थोखरे सीएसजी थोखरे kana lege chinaw mayam do khumbiro mayang support to view agi channel sibu nungsire chinaw mayam aduna agi channel bu yengbiriba YouTube channel pabi daba mi yengi tabiriba chinaw mayang nafamda aina paujel ama thamjage aina pijagadaba paujel sisu सनातन धर्म चलिबा हौजी हौजी अखोगी निंथौ हातके चलपा धर्म असिदा वर्ल्ड इतिहासता ममिंग लेरबा अखोगी श्रीमद् भागवत गीता हाइरबा श्रीमद् भागवत गीता असि कनागुंबना सुम हाइनरी अखोगी हिंदू अखोगी पुराणी हिंदू अखोगी भागवत नि हाइरी अदुबु नुसिरबा इचनाव मयाम अइना अइगी ओइनदि वाफम थमजनिंगी मयाम चुमी चुमदि लाली सोय हाइबदु कमेंट दा सुम थंबियु को हंदक अखोगी श्रीमद् भागवत मुस्लिम दा हाइगना कुरान क्रिस्टियन दा हाइगना बाइबल अरे अनंबदि श्रीमद् भागवत गीता असि हिंदू शास्त्र अखोगी नि हाय अदुबु हंदक अखोगी
ꯏꯆꯤꯟ ꯃꯌꯥꯝ ꯀꯅꯥ ꯂꯩꯕꯤꯔꯤꯕꯒꯦ? ಶ್ರೀಮದ್ ಭಾಗವತ್ ಗೀತಾ ꯑꯁꯤ ꯁꯨꯃꯥꯡꯒꯤ ꯀꯨꯔꯥꯟ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟ ꯑꯁꯤ ꯃꯈꯣꯏꯒꯤꯗꯤ ꯃꯨꯁꯂꯤꯝꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯣꯖꯤꯠꯇ ꯇꯝꯕꯤ ꯀꯔꯤꯒꯤ ꯇꯝꯕꯤꯔꯤ ꯃꯍꯥꯛꯀꯤ ꯆꯠꯂꯤꯕ ꯃꯨꯁꯂꯤꯝꯒꯤ ꯙꯔꯃꯗ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯊꯕꯛ ꯄꯥꯡꯊꯣꯛꯐꯝ ꯀꯔꯤ ꯅꯤꯌꯣꯝ ꯇꯧꯐꯝ ꯊꯣꯛꯏ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯆꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯧꯂꯨꯕꯤꯅ ꯇꯥꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯗ ꯍꯥꯏꯔꯒꯅ ꯄꯟꯗꯤꯠ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤꯅ ꯉꯁꯤꯐꯥꯎ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯁꯅꯥꯇꯟ ꯙꯔꯃ ꯆꯠꯂꯤꯁꯤꯗ ꯀꯅꯥꯅꯁꯨ ꯚꯥꯒꯕꯠ ꯒꯤꯇꯥꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯇꯥꯛꯇꯦ ꯇꯝꯕꯤꯗꯦ꯫ ꯃꯨꯁꯂꯤꯝꯗꯤ ꯍꯣꯏ 72 ꯐꯪꯒꯅꯤ ꯍꯥꯏꯅ ꯔꯃꯌꯥꯅ ꯍꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎ ꯀꯅꯥꯝꯁꯨ ꯈꯪꯗꯦ ꯚꯥꯒꯕꯠ ꯒꯤꯇꯥꯗ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯏꯔꯤ ꯍꯥꯏꯕꯁꯤ ꯍꯤꯟꯗꯨ ꯑꯩꯈꯣꯏ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯟ ꯀꯅꯥꯒꯨꯝꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔꯅꯤꯒꯤ ꯆꯠꯂꯤꯕ ꯙꯔꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯐꯝ ꯊꯣꯛꯏ ꯈꯪꯐꯝ ꯊꯣꯛꯏ ꯄꯥꯁꯟꯕ ꯑꯃ ꯆꯪꯏ ꯃꯔꯝ ꯈꯪꯕ ꯑꯃ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ಶ್ರೀಮದ್ ಭಾಗವತ್ ꯍꯥꯏꯔꯤꯕ ಶ್ರೀꯃದ್ ಭಾಗವತ್ ꯒೀತಾ ꯑꯁꯤ ꯌꯥꯝꯅ ꯃꯍꯤꯛꯇ ꯂꯩꯈ꯭ꯔꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯅꯤ ꯏꯆꯤꯟꯅꯥꯎ꯫ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟ ꯕꯥꯏꯕꯜꯗꯤ ꯃꯥꯒꯤ ꯙꯔꯃꯗ ꯂꯩꯀꯣ ꯀꯨꯔꯥꯟꯁꯦ ꯃꯨꯁꯂꯤꯝꯒꯤꯅꯤ ꯍꯥꯏ ꯕꯥꯏꯕꯜꯁꯤꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯁꯤꯗꯤ ꯖꯥꯠ ꯄꯨꯝꯅꯃꯛꯅ ꯄꯥꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯕ ꯑꯄꯟꯕ ꯂꯩꯇ꯭ꯔꯕ ꯑꯌꯦꯠꯄ ꯂꯩꯇ꯭ꯔꯕ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯅꯤ꯫ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛꯁꯦ ꯙꯔꯃ ꯅꯤꯇꯤ ꯔꯥꯖꯅꯤꯇꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯅꯤꯇꯤ ꯅꯤꯌꯣꯝ ꯚꯛꯇꯤ ꯄ꯭ꯔꯦꯃ ꯔꯁ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯎꯏ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ಶ್ರೀꯃದ್ ಭಾಗವತ್ ꯒೀತಾꯁꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯑꯃ ꯆꯪꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ಶ್ರೀꯃದ್ ಭಾಗವತ್ ꯚꯥꯃꯣꯟꯒꯤꯅꯤ ꯍꯥꯏꯗꯅ ꯚꯥꯃꯣꯟꯒꯤꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯁꯣꯚꯥ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯖꯕꯗ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯀꯌꯥ ꯑꯃꯁꯨ ꯚꯥꯒꯕꯠ ꯄꯥꯕꯗ ꯃꯔꯣꯜ ꯁꯨꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯁꯤ ꯇꯝꯕꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯅ ಶ್ರೀꯃದ್ ಭಾಗವತ್ ꯒೀತಾ ꯑꯁꯤ ꯃꯨꯁꯂꯤꯝꯁꯨ ꯄꯥꯕ ꯌꯥꯏ ꯈ꯭ꯔꯤꯁꯇꯥꯟꯁꯨ ꯄꯥꯕ ꯌꯥꯏ ꯖꯥꯠ ꯄꯨꯝꯅꯃꯛꯅ ꯕꯨද්ධ ꯙꯔꯃ ꯆꯠꯄꯁꯨ ꯄꯥꯕ ꯌꯥꯏ꯫ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯗ ꯖꯥꯠ ꯕꯤꯆꯥꯔ ꯈꯥꯏꯗꯦꯀꯣ ಶ್ರೀಮದ್ ಭಾಗವತ್ ꯒೀತಾꯗ ꯌꯥꯎꯔꯤꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯈꯤꯗꯨꯅꯤꯀꯣ ꯇꯥꯏꯕꯪꯄꯥꯟ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯀꯔꯤ ꯆꯠꯐꯝ ꯊꯣꯛꯏ ꯀꯔꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ ꯀꯔꯤ ꯅꯤꯌꯣꯝ ꯆꯠꯀꯅꯤ ꯀꯔꯤ ꯁꯥꯖꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯄꯣꯠꯆꯪ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯁꯒꯨꯜꯂꯥ ꯂꯥꯜꯃꯣꯍꯟ ꯃꯤꯁꯇꯤ ꯆꯥꯕ ꯊꯨꯝꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ಶ್ರೀꯃದ್ ಭಾಗವತ್ꯀꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯊꯨꯝꯃꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯏ꯫ ꯉꯁꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯗꯤ ꯎꯖꯍꯧꯗ꯭ꯔꯦ ꯏꯄꯥ ꯏꯄꯨꯗ ꯆꯠꯅꯔꯛꯄ ꯀꯅꯥꯒꯨꯝꯅ ꯍꯥꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯆꯠꯂꯛꯄ ꯅꯣꯏ ꯈꯪꯍꯧꯕ꯭ꯔꯥ ꯀꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯆꯠꯂꯛꯄ
हाइबदा अकायब लेते मरमदी अयु पोपा इपा गी पोपा इपु पुदु पोपा इपु पुदु पोपा इपु धौ पुदु पोपा पुरे मखो म्याम न चलम बदुना खोइसु मथंग मथंग धरा संतान सुरो नारो तारपनेबा तारप तारगदी खमम थोपरा सिने खंग अइना हंजनिसे अदुना ngасagi koina los kula chaba samosa chaba sande cha thumba dum haina simat bhagabu gi tasu cha thumba khoide thummi am kam maramaduna aina matam kharani aikoi chaliba dharma se khamu chan yengo chan pawam chan मसी अइना खंगसु हाइबा नते अइना सुम मरम मक्त लाइरे खिता खिता दुम पाबति बको अदुना अइना हारिबसि कनागुम्बा स्नाउसिनसु क्वेश्चन म्याम हंगप जाय नुंगरा पसु जाय अखोगी धर्मदा जाति जाति खाइदी हरि चंदन खाइदे हिंदू मुस्लिम खाइदे धर्म ऐसा धर्म अल्लाह का नानो क्रिस्तान यीशु का नानो राम का नानो कृष्ण का नानो मसी बाकी धर्म दुगी मतुंगिन लोइना माकी मरम से लोइ ले मतनी को स्नोमिया कना कना लेरिगे चित्रा सखरे अदुना लाइदन ओजा अभिषेक थैंक यू अभिषेक चकचारब्रा कन्यां चाय अदुना अखोइना हिंदू दलरि मखैदी इसागी धर्म जे खंगम चंगी अदुना इचनाव म्याम खोगी श्री श्री राधा गुलो फोन लाई श्री श्री राधा गुलोक धाम हारिबा लारिक से चारे उजांगा थोंगे उजा वाओ मसे पाबियो मिउ बाहाइबसी उहोबुदना साखीनी लारिकना साखीनी जांगासी सोरातो कुमी तो ये है अदुना अइना श्री श्री राधा गुलोक धाम असी पाब मतमदा जामना नुंगाइबा जाना पेनबा जामना अथुंबा पोट जावे म्याम से सुम पाबिरमगनी खंबिरमगनी अखोगी कनागुमना हाय संसार से कृष्ण सृष्टि सेमब्रा हाइना हंग कयाम जावे अदुबो मसी अइना खंग हाइबंती अइना लाइरिकता फंगनजरुबुदा श्री श्री राधा गुलोक धाम से पारु मुतमना करी हाइगैबो अखोइना लेरिबसी मर्तनी मथक्तना सर्गनी अखोइना मयाइदा लेबा पटाना मखादनी अहानबा मतमदा मर्तदा ताइबंग मिउबसी लेरमदे हिंचाबा राइकोस मयामा लेरमे अदुना हिंचा राइकोसिंगसिना हिंसा तोबा मी हिंगा चाबा हिंगा हाटपा मादुगैदी तहोइदबा थबक मयाम तोबसी ngसागी मर्तसिगा लेभम लेतबा हाइतारेको ई नाइ चाइबा हिंसा मयाम से मतमसिगा अखोगी अखोइबो होजि लेरिबा पिथि माता मासे खांग मंगमक्तबा ngसागी हिंचारा तमयांगी
ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯉꯝꯗꯕ ꯃꯇꯝꯁꯤꯒ ꯄꯤꯊꯤ ꯃꯇꯥ ꯏꯃꯥꯅ ꯕ꯭ꯔꯍ꯭ꯃꯒꯨ ꯆꯠꯂꯒ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯐꯝꯗ ꯍꯪꯒꯠꯂꯤ ꯍꯦ ꯕ꯭ꯔꯍ꯭ꯃꯔꯁꯤ ꯑꯩ ꯃꯔꯇ ꯙꯥꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯆꯥ ꯂꯩꯀꯣꯁ ꯃꯌꯥꯝꯒꯤ ꯑꯋꯣꯠ ꯏꯅꯩꯁꯤꯒ ꯑꯩ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯁꯣꯔꯥꯇꯣ ꯀꯃꯥꯏ ꯇꯧꯔꯛꯀꯦ ꯌꯥꯝ ꯐꯔꯦ ꯑꯕꯤꯁꯦꯛ ꯌꯥꯝ ꯐꯔꯦ ꯁꯣꯔꯥꯇꯣ 4,430 ꯐꯪꯉꯤ ꯑꯗꯣ ꯕꯔꯃꯍꯥꯒꯤ ꯃꯐꯝꯗ ꯍꯥꯏ ꯃꯌꯥꯝ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯇꯝꯁꯤꯒ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏ ꯄꯤꯊꯤ ꯃꯥꯇꯥ ꯍꯦ ꯄꯤꯊꯤ ꯃꯥꯇꯥ ꯃꯗꯨꯗꯤ ꯍꯤꯡꯆꯥꯕ ꯔꯥꯏꯇꯝ ꯃꯌꯥꯝꯒꯤ ꯔꯥꯏꯀꯣꯁ ꯃꯌꯥꯝꯗꯣ ꯑꯩꯅ ꯎꯙꯥꯔ ꯇꯧꯕ ꯉꯝꯃꯣꯏ ꯀꯩꯂꯥꯁꯇ ꯆꯠꯂꯨ ꯑꯩꯅ ꯁꯔꯃꯁꯦ ꯍꯥꯏ ꯁꯔꯃ ꯑꯩꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯒ ꯃꯇꯝꯁꯤꯗ ꯕ꯭ꯔꯍ꯭ꯃꯥꯅꯦ ꯕ꯭ꯔꯍ꯭ꯃꯥꯏ ꯃꯆꯥ ꯅꯥꯔ ꯔꯤꯁꯤꯅꯦ ꯄꯤꯊꯤ ꯃꯥꯇꯥ ꯏꯃꯥꯅꯦ ꯆꯠꯂꯦ ꯀꯩꯂꯥꯁꯇ ꯃꯍꯥꯗꯦꯕ ꯃꯐꯝꯗ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯥꯜꯂꯦ ꯈꯨꯝꯃꯛꯇꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇ ꯐꯪꯉꯔꯨꯕꯗꯨꯅꯤꯀꯣ ꯏꯁꯥꯅ ꯆꯠꯂꯤꯕ ꯙꯔꯃꯅꯤꯅ ꯃꯇꯝꯁꯤꯗ ꯕ꯭ꯔꯍ꯭ꯃꯥꯅꯦ ꯄꯤꯊꯤ ꯃꯥꯇꯥꯅꯦ ꯇꯥꯔꯤ ꯑꯩꯁꯨ ꯂꯤꯔꯛꯎ ꯃꯈꯥ ꯊꯦꯡꯀ꯭ꯌꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯅꯥꯎ ꯃꯉꯣꯟꯗꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯥꯅ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯆꯪꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯒꯥꯕꯨꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯃꯍꯥꯗꯦꯕꯗ ꯍꯥꯏ ꯍꯦ ꯀꯩꯂꯥꯁꯄꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯊꯤ ꯃꯥꯇꯥꯅ ꯂꯥꯛꯇꯅ ꯍꯥꯏ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯚꯥꯔ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕ ꯔꯥꯏꯀꯝ ꯃꯌꯥꯝꯁꯤꯒꯤ ꯑꯋꯣꯠ ꯃꯤꯅꯩ ꯏꯅꯥꯏ ꯃꯔꯛꯁꯤꯡ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯌꯨ ꯍꯥꯏ ꯃꯇꯝꯁꯤꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯤ ꯍꯦ ꯕ꯭ꯔꯍ꯭ꯃꯔꯤꯁꯤ ꯖꯒꯠꯀꯤ ꯏꯃꯥ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯃꯍꯥꯗꯦꯕ ꯑꯩꯅ ꯀꯣꯛꯄ ꯉꯝꯃꯣꯏ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯔꯥꯏꯇꯝ ꯔꯥꯏꯀꯣꯁ ꯄꯥꯄꯤ ꯄꯁꯟꯗ ꯃꯌꯥꯝꯁꯦ ꯂꯥꯟꯕꯤꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤꯗ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯥꯏ ꯃꯇꯝꯗꯨꯗ ꯁꯤ ꯃꯍꯥꯗꯦꯕ ꯍꯥꯏ ꯂꯩꯔꯤꯕ ꯁꯔꯒꯝ ꯒꯣꯂꯣꯛ ꯙꯥꯝ ꯍꯥꯏꯅ ꯒꯣꯂꯣꯛ ꯙꯥꯝ ꯂꯩ ꯍꯥꯏꯔꯤꯕ ꯒꯣꯂꯣꯛ ꯙꯥꯝ ꯑꯁꯤ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯃꯇꯣꯝꯇꯅꯤ ꯁ꯭ꯔꯤꯃꯇꯤ ꯃꯗꯨꯅ ꯔꯥꯙꯤꯀꯥ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯒꯣꯂꯣꯛ ꯙꯥꯝꯁꯦ ꯗꯦꯕ ꯂꯌꯥꯝ ꯑꯃꯠꯇꯅ ꯆꯠꯄ ꯉꯝꯗꯦ ꯃꯍꯥꯄꯨꯏꯅꯒꯤ ꯃꯁꯛ ꯑꯣꯏꯕ ꯍꯟꯗꯛꯀꯤ ꯒꯣꯂꯣꯛ ꯙꯥꯝꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯅꯁꯦ ꯃꯈꯨꯠ ꯑꯅꯤꯇ ꯄꯥꯜꯂꯤ ꯁ꯭ꯔꯤꯃꯇꯤ ꯗꯦꯕꯤ ꯔꯥꯙꯤꯀꯥꯒ ꯂꯩ ꯃꯗꯨꯒꯤ ꯒꯣꯂꯣꯛ ꯙꯥꯝꯗ ꯗ꯭ꯋꯥꯔ ꯒꯦꯠ ꯊꯣꯡ ꯁꯪꯉꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯁꯪꯗꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯏꯔꯤꯛꯅ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯅ ꯆꯟꯗ꯭ꯔꯅꯅ ꯍꯥꯏꯕ ꯁꯈꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯁꯠꯆꯩ ꯃꯆꯥ ꯑꯃ ꯄꯥꯏ ꯁꯅꯥꯒꯤ ꯁꯠꯆꯩ ꯃꯆꯥ ꯑꯃ ꯗ꯭ꯋꯥꯔ ꯊꯣꯡ ꯁꯪꯉꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯅꯦ ꯁꯤꯕꯅꯦ ꯄꯤꯊꯤ ꯃꯥꯇꯥꯅꯦ ꯅꯥꯔꯠ ꯃꯣꯅꯤꯅꯦ ꯕ꯭ꯔꯍ꯭ꯃꯥꯏ ꯃꯆꯥ ꯕ꯭ꯔꯍ꯭ꯃꯥꯅꯦ ꯅꯥꯔꯠꯅꯦ ꯀꯩꯂꯥꯁꯄꯇꯤꯅꯦ ꯄꯤꯊꯤ ꯃꯥꯇꯥꯅꯦ ꯗꯦꯕ ꯂꯥꯏ ꯃꯔꯤꯁꯦ ꯆꯠꯂꯤ ꯆꯠꯄ ꯃꯇꯝꯁꯤꯒ ꯒꯣꯂꯣꯛ ꯙꯥꯝ ꯇꯧꯕꯁꯦ ꯃꯈꯣꯏꯁꯦ ꯑꯉꯛꯄ ꯐꯪꯉꯦꯕ ꯒꯣꯂꯣꯛ ꯍꯥꯏꯕ ꯙꯥꯝꯁꯦ ꯃꯍꯥꯄꯨꯏꯅꯒꯤ ꯃꯁꯛ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯏꯪꯕ ꯇꯞꯄ
ꯀꯨꯏꯅꯒꯤ ꯃꯁꯛ ꯑꯣꯏꯕ ꯒꯣꯂꯣꯛꯙꯥꯝ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯋꯥꯡꯉꯤ ꯍꯥꯏꯅ ꯕ꯭ꯔꯍ꯭ꯃꯥꯅ ꯒꯣꯂꯣꯛꯙꯥꯝꯗꯒꯤ ꯃꯔꯇ ꯌꯦꯡꯕꯗ ꯃꯔꯇꯙꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯔꯕꯨꯁ ꯀꯣꯝꯂꯥ ꯃꯆꯥ ꯄꯤꯛꯇꯨ ꯄꯤꯛꯏ ꯍꯥꯏ ꯃꯔꯇꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯋꯥꯡꯉꯤ ꯌꯦꯡꯉꯨꯀꯣ ꯃꯇꯝꯁꯤꯒ ꯆꯟꯗ꯭ꯔꯅ ꯁꯈꯤꯅ ꯒꯣꯂꯣꯛꯙꯥꯝꯁꯤ ꯗ꯭ꯋꯥꯔ ꯊꯣꯡ ꯁꯪꯉꯤ ꯃꯇꯝꯁꯤꯗ ꯕ꯭ꯔꯍ꯭ꯃꯥ ꯔꯤꯁꯤ ꯅꯥꯔद मुनि कैलाशपतिगा पृथ्वी माता को एक गोलकधाम पूर्व ही द्वार थोंग संगी अखो मर्तद सरगलुक्ति लापनी अना मिंग ब्रह्मा कौरी अना सीब कौरी पृथ्वी माता अखो कृष्ण उनब लापनी मतमसिदंगसागी देवलाई मरीसिना गोलकधांगी फजबा निंथीरबा हैको लेकोन फजगाजी मुझे अंगपम उरे मतम चंद्रना सखीना कहिया करेंद्र क्याबो नोय से लाई निति हाय अदुबो गोलकधाम से नोय अंगपा उ फंगद्रि मारे अदुना अंगपय बसक्ता नोय जिंगे मतम फरे फरे चंगसी इबुंगो किसगी मनाक ताय चंगे चंगगा भगवान श्री कृष्ण जी फमन ले देवलाई मरी खोरन पृथ्वी माता से खोरन महादेव से ब्रह्मा से खोरन हे गोलोकपति हा भगवान हे श्री कृष्ण देवलाई मरी अखोना इबुंगो चोरन खोरन जरिए मतम सिदा भगवान कृष्ण हाय हे ब्रह्मा हे नारद मुनि हे कैलाशपति हे पृथ्वी माता नखोना असुक वाना माइथों सकना गोलकधाम से कृष्ण की नाक लाई से करी मनोंगिनो हंगुतम सिदा ब्रह्माना वारी से लिए इबुंगो पृथ्वी माता मा लाक्तन मर्तधान मा लेबा ngамदे वारे जाराय कसमयांगी मिहिंसा मरसे मा खांगमदे मा दो शांति पियो मतम सिदा भगवान श्री कृष्ण हाय ओ अदोरबदी आई मर्तदा लाके आई लागदी मोय उद्धार तौनी मरम अदुना भगवान श्री कृष्ण की वारी ता मतम सिदा श्रीमती मधुम राधिका हाय भगवान कृष्ण बबुंग श्री कृष्ण जी वा इबुंग हाय वासी करीनो इबुंग गोलकधाम थादोलमगा मर्तदा की तागदी राधा ई तो गोलकधाम दे लेबा ngамmoy मसी दाम लुरो वाहिनी को मनुंग दे दाम लुरबा वारिनी कनाउन लाइन खंगबे कनाउन न पचाय साइड जो ममांगी वारी मतम सिदा भगवान कृष्ण हाय हे राधे करी वारी नो नंग ले फमदा कृष्ण हे ले गदोमनी अदा एने च फम ले गदोमनी मतम सिगा राधा आई इबुंग कृष्ण थाप ngamo हारि बंदगी गोलकधाम दे ले बिसे ओने ले राधा कुंड साम कुंड मरगरी त्रिवेणी संगम निविदने कुंजबोन हारिबा गवर्धन चिंग पुनमक लोइना हजिक मर्तदा लेरिबा को वृंदावन काशी गया गंगा तीर्थ जमुना लेबो ओना गोलकधाम ले को मतम सिदा भगवान कृष्ण हाय ओ राधे नंग लेनबी दमक्तने गोलकता लेरिबा धाम पुनमक से आई मर्तदा थंगनी अदर हे ब्रह्मऋषि आई ओई थंग पामुंदगे अंशर निपी पुतोगा मतम सिगा भगवान के वारी से आई समझलगे लाहिकता यावरी अदो आई माकी भगवान कृष्ण सदगी लोना पुथोये बे बुंगो नंग अदुन पो नंग अदुन पो नंग अदु पो नंग अदु पो अदु दु 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 पो हारगा आईना मतमदुगा पापी पसंद से उधार तौगे अदुगा मर्तदा शांति थंगोना अदुमाय तौदुना अखोगी लाइकता जगत संसार से मर्तदा शांति पीर भगवान कृष्ण पीबने हाय भगवान कृष्ण ईश्वर हाइबसिदि लाइनि को आदुना हंदक इबुंगोगी मयामतनि जोग मयामतनि हंदक देवकी वासुदेवगी ओरोस्ता पोरिबगसे लोने इबुंगोगी मयानेबको अदुना
Bhagavan haibasidi machinda haibatani ko mukhoidi maya mukhoidi manai bhakta singi ningba thumanba adumaktani ishwar haibasi tayong mina madu ngamdaba aduna tayong misu ishwargi hek mathangda tayong miyo koini ko deva lai gi mathang tayong mini tayong misu lai ga chap manarini yengo Sri Mahabharata Arjuna ten ama kapa matamda ten kaya lising thui mantra ma somada mai gi mai ta hobo thoi bamasta khulai hariba mutska hariba khulai nya si matik un chau khulai mate ba kai gino dai mi gi mantra gi gunna mantra gi gyan buddhi losi adra lai gi mathang da tai mi ne ba ko yo tai mi khoina hoji niti nyung chumda isnaw myam leiri bro kanamta tek pak haige kanamta comment tawde loina tumna raba khangge aduna hojik matamda science ki matamda hoji yung lan tawda bumuska pe misal ka pe adu tawda kana hari se yung matamdo gi duga chamane hoji na science na putok hana mantra gi gyana putok mantra gi gunna putok aduna hojikti mantra gi magun che leitre karigino ngasagi aikhoina mantra gi magun che ngak na chattaba aduna hojik aikhoina leiri che yam luri che brahmon kshatriya baita akoi mokoi ahum se jan magun lei akoidi uja haudre akoina aina leijariba khunna se ka mara kaure ka mara aiba khunna si bhamona hana leiramba do aina hoji hangjariba Chande Sharma Manipuri Sangit Bidalo haiba idhau chandi gi idhau haitare Mego haise apau bhamona makna ale kundabadi mak ase hojiksu mayang singna megho gao haire khangnarami hariba idau ase akhogi soradha karma chak thongidana hojikti jamna liga thong hadi cheng yam thongami haye pholaga se edam hain kande hi jaw amuda chuhi thapagi phola chabagi lepaki thali se punla ami haye chuhi ga tin ne matam se cheng mol ama khai mon ga thong me handi ado yego idhau na ga ba tamga pung nipan tarba chak thong se ba chatra ba thengdokhraba ko mayam ase sauna re ajwa lakte bamun chi thenge kai dau sai no kai ma chi tapna la ga hai noi korfu kopan phemgo lorba singjei pusalo cheng chamo kai mayam na ye kari no ne hoite la ga cheng chamo o sing sulai chibu kari no hoite chang mai ba chukatre man hai cheng chamo yang pi loin loi salwa mai ji hawolaga ko hojigi idhau me ko sina mai singmo mai chaga paraga man wahai me solaga man tuptagi lakno hek lang hunbaga ko chaluk tharu chak ko ya kalino mantra gi gunchi wow aigi naw ning them la ning them tamo nanaw na joy ai ngang su elvitai na inaw ning them lakte hai minan su inaw nungaribo kari nyang chai tamo kari mathel nga thongi ning them nang ni kari nyang chai ai inaw siba ning them ni ko aduna ngasagi yung ko ung pa panda laga he umra chak ore chak tharo kya mun ko hojikna mantra gi gunji jawdo ojada arti kachari hare krishna si tumana haibi gano nang haribasi jana nungsi adugo akoi matik chawa mina chade arti habasidi bhagavan da isora kakadami ko aidi sum
लाइक फंगो सूम है तामो कांगसोई चाहे इस कांगसोई याम पामे तामोसो थागचरी सीएसजी अगोना आर्टिकल मतिक चादे आईडी कछु खंजे हजे मिसकमनी मैम शेयर तौबनीको निथेम लाइक तौर जो जो थैंक यू निथेम अदुना मंत्र की गुण से याम कल्ले अदुना लाइगी मखादा अखोय तायने अदुना मैतै पाइप हादता कोई खोंग थाबगा हारिबा कैसे जाफ डेंजर नेबा इपुरो खोंग थाबगा हाइसे डेंजर संदिदास की चीलिंग लोकताकता संदिदासना मबुक मथिबु मु ओंथोगा लोकताक चाम मतमदा खोंग थाबना अंजल पोटे मतमदुगा संदिदाना आई थवाई ते कल्लुआ मसे अखोय उजौदिदा लाइक ना हादुका अदुमाइना अखोगे मंत्र की गुण से याम कल्ली अदुना हजिते मंत्र की गुण सिद्धा अमता पांद्रे करिगिनो लुभी लाक्रस हांदी माइबा माइबीना सोलो पुक थिनबा पुक चिकपा लायोकपा अमुक सोलो लोय फैयो चित्रा लेरिब्रो लाइक तौरिब्रो हजिते मंत्र मगुन पांद्रे मंत्र में सोना पैसा डिमांड तौरे अदुना कनाम हाय डॉक्टर ना लायेंबा एक जेंग जेंग लुपा 400 लिसिंग दौरी माइबा खोने सोदी लुपा लिसिंग तौनिंदे लुपा 10 कुन तौरे मसिगा खर खेनेब लेबको डॉक्टर ना येंगिसना साइंस लोमदा चथरपा एखोय माइबाना माइबिन तौइसना खुलोना चटपा ईश्वर की शक्ति ज्ञान चटपा अदुना ईश्वर की शक्ति ज्ञान के मंत्र सिदी लुभी लात्रोस सेंजालुचा पाम जाति हेक सेंजालुचा पाम सिदा पालर मरमदी मा भगवान की कृपा रगी सिदा पाम मंत्र अदुना मा दो पैसा पामिदा मंत्र जोलब मंत्र जोलबदी मा कईम पालरो सिदा पालरो इबा मैम लेरिब्रो स्नाउ मैम चित्रा लाई पारी मारे थैंक यू जेलरोय अदुना हजिकती मंत्र की गुण लेत्रे हांदी भामोनगा मंत्र सोमरा सिंगे मैब्रंग हौरे हैदी कदे हैदी भामोन सुदुंगारे मिते क्षेत्रीय सुदुंगारे आमदे सिदा पांद्रे भामोन सु आमहा मिते सु आमहा चाही दब चिंजाक चारे थई दब चिंजाक थए तौहिदब थबक तौरे अदुना कदाइदगी सिदा पांगनी बैता हाइबा अहुमसे चामन युंगति खंगा चले उरी फालोंग निपा जाते चाहिदब चिंजाक चाव जाते मरी चरपो चरप जाते चिंदा हाइदब हाइंगांग जाते मनपिंगांग पलांगो निपा जाते अदुना नियम नीति खंगना चलबदी सोदना सिद्ध पाले अखोईगी हेक जुग थंगनबदा इपू मोलेरमी लेगिद्रे इपूद ममिना तखलमम गोविंदो कौरी माक्से माइबनी खुलकी लाइसंग अखरा राधा कृष्ण मंदिर अखरा पुरंबा अहनी अनो कोक्सी चिकपना को पोनमद्रबा माना कोई कोक्सी स्वयं पारेगा को इसमें स्वयं पाला माना मंत्र सोमतंदा नातंग सोनो कोक्सी को फई हाइदि मुदे सिदा पांजे सारिदोन चासले पुरासिदम चासले कोक्सी को फरे अदुना हक्चांग तेंबालकपा अना फरकपा हांदी इसे सेसत अमदा दोसा केबा थैदुई कतान जेबदा चुम्मी बेंधौ हजिकती कैदने अमता उपाय लेत्रे अदु ईश्वरदी लोइन लेको ईश्वर लेत्रबदी तबंग मियोबने हिंबा ngamde अदु ईश्वर से अखोइना थाजदबा अखोइना तौहिदबा थबक तौदगी ईश्वर सिसु कीरे इवेंट कनानो नंगी तुंगदा लेरिदो हाय वाओ नर्मदा
Tado Mangol Jai Jai, thank you Namada Joy Joy, Kuireda, Hanati phone Kisu Torkidre, Aisi Tobangamdre, Chasing Charabo, Namada Nayak Todro, Aduna, Islamia, New Niti, Kangba Masangi, Bevhar, Togolhon, Itaki, Handa, Kari Hana Kogani, Karian Kungani, Kari Bevhar Togon Togani, Hypacity, Hajiti Amada Chatre, Masi Haruga, Ikoise, Angao Tai, Madam Dikay Hatare, S. Isay Kaw Kaw Toraga, Muna Tax Harikan, Highway Jawrico. I know Mudu Kanjataba, I know Bukay Hatare, Matam Sigi, Matungina, Mayam, the Seattle Nimba, Hoguli Bangansi Kanga with them. Tado like then, thank you, Namada. Bentolena, Namadala, Kuire, Namada Pau Pound the Bahandi Kuida, I get a Namada Pau Pound the Bah. Kenyang China Namada Night of Draw, Tado Handa Kara, busy when a Taurini, Kange, a lamb Simbaga, can Tawada. Sorry, can young no Aburi night, Aburi came to draw. Ite Mahan came to draw Namada. Draw mid Jangba Sahum Lobada Aiga Guna Lana Aisu Uti Jangwada Kara Loba Jari High Devita Lactro Tado Kangde Namada and a Bendho Korisini Bendho Lena Block Bendho Korisini Namada Aduna Nasagi Hojikan Toriba Maiba Bisna Pesa demand Toba Aduna Mantra Siddha Pandaba Akugi Dosa Narmada Aigi Keba Dub Aigi Dubjingu Haiba Aduna Energy Hagi the Nibendolina Doctor Napasalo Body Mantranate Makuna Science Lumda Lobanica Adu Akuigi Mantrasna Laigi Gunni Laigi Lewa Laigi Gungi Posak Asidi Demand Tobayadi Heck demand to the Maxida Pala with the Miko Mantra de Sicily Nayoko Sita Pandaba Manikano Nitinium Sundaba Sinja Unja Ludaba Neomiti Vihar Tolan Jaudaba Margadi Senja Luchara Pamopa Ko Simatana Uire Adana Hodi Bamun de Vutu Mongi Bamun Sin Taurisi Adana Uda Koshu Nungaita Pauri like Ladinico Musagi Akugi Channel Lord if I had a chalapa niti Highus Lanico Niti Chima Kone Kabum Chene Niti Yamaluris Revita Lactro Tado Dosan Narmada Hai She Ingbu Chumbrana Narmada Ipai Puna Salakpa Dharma Jalagani Punsi Sangduni Ko Angangsa Sumi Bendho Tado Hawaii Chai Sidul Chutney Wow Tangjing Nipa Jerum Chow Adi Kangida Nana Haritasu Sodana Hawa Mate Mokoi Charam Nian Kali Su Angrang Senamada Nang Diana Hasanabate I called away Toramaneko Adu Taudre Tabaka Chimana Lenana ha 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 Benholinana ha 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 no correct. Lena Jamchumi Ngangbodi Haire Hanubinina Nintim Chumi Nan Haiba Tatudi Chak Charabo Namara Chadrie Mayam Ngai Namadatu Urabo Tatugi Chak Ay Singdi
ꯂꯨꯆꯥ ꯅꯃꯗꯥ ꯆꯤꯟꯗ ꯈꯣꯏꯍꯤ ꯇꯩꯕꯅꯤꯀꯣ ꯍꯥꯏ ꯀꯅꯥꯗ ꯍꯥꯏꯅ ꯕꯦꯟꯙꯧ ꯑꯩꯗꯤ ꯆꯤꯟꯕꯥꯟꯗ ꯈꯣꯏꯍꯤ ꯇꯩꯕ ꯅꯠꯇꯦꯀꯣ ꯂꯧꯔꯝꯗꯥꯏꯗ ꯇꯦꯅꯋꯥ ꯃꯥꯟ ꯈꯥꯏꯅꯔꯝꯗꯥꯏ ꯖꯣꯡ ꯃꯥꯟꯕ ꯅꯠꯇꯦꯀꯣ ꯅꯔꯃꯗꯥ ꯈꯪꯕꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯃꯒꯨꯟ ꯇꯥꯗꯣ ꯃꯪꯒꯣꯜꯁꯦ ꯀꯔꯤ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯔꯃꯗꯥ ꯂꯣꯏꯅ ꯈꯪꯕꯅꯤ ꯕꯦꯟꯙꯧ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯤꯡꯊꯦꯝꯗꯣ ꯀꯅꯥꯅ ꯀꯧꯔꯛꯄꯅꯣ ꯈꯪꯉꯨꯀꯣ ꯍꯥꯏ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯗ꯭ꯔꯅꯦ ꯅꯔꯃꯗꯥ ꯃꯌꯥꯡ ꯏꯅꯥꯛ ꯈꯨꯝꯕꯝꯒꯤ ꯖꯨꯃꯥꯡꯒ ꯃꯩꯇꯩ ꯂꯥꯏꯔꯕꯝꯒ ꯖꯨꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯃꯥ ꯃꯥꯒꯤ ꯙꯔꯃ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯥꯟꯅꯗꯦ ꯑꯕꯤꯁꯦꯛ ꯊꯣꯛꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯦ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏ ꯑꯗꯨꯅ ꯃꯥ ꯃꯥꯒꯤ ꯙꯔꯃ ꯅꯤꯌꯣꯝ ꯅꯤꯇꯤ ꯁꯥꯁꯇ ꯂꯣꯏꯅ ꯇꯣꯡꯉꯥꯜꯂꯤꯀꯣ ꯂꯧꯔꯝꯗꯥꯏ ꯇꯦꯅꯋꯥ ꯃꯥꯟ ꯈꯥꯏꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯅꯤꯀꯣ ꯍꯥꯏ ꯕꯦꯟꯙꯧ ꯅꯁꯨꯗꯤ ꯑꯗꯨꯃꯛ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯊꯃꯣꯏ ꯇꯤꯡ ꯇꯤꯡꯅ ꯉꯥꯡꯉꯤꯁꯤꯅꯤ ꯀꯨꯏꯔꯦ ꯅꯔꯃꯗꯥ ꯋꯥꯔꯤ ꯁꯥꯅꯗꯕ ꯂꯩꯅꯥ ꯇꯒꯗꯤꯡ ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯅꯤꯡꯊꯦꯝ ꯔꯣꯃꯤꯇꯥꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯌꯦ ꯑꯣ ꯅꯤꯡꯊꯦꯝꯁꯦ ꯔꯣꯃꯤꯇꯥꯗ ꯂꯩꯔꯤꯔꯣ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯅꯤꯡꯊꯦꯝ ꯃꯤꯅ ꯌꯦꯡꯒꯦꯔꯥ ꯌꯦꯡꯉꯣꯏꯔꯥ ꯍꯥꯏꯔꯛꯀꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯅꯠꯇ꯭ꯔꯗꯤ ꯈꯨꯄꯥꯛ ꯆꯥꯅꯤ ꯅꯤꯡꯊꯦꯝ ꯍꯥꯏ ꯇꯥꯗꯣ ꯔꯦꯕꯤꯇꯥꯒꯤ ꯙꯃꯥꯟ ꯐꯪꯂꯕꯣ ꯅꯔꯃꯗꯥ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯔꯦꯕꯤꯇꯥ ꯙꯃꯥꯟꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯃꯑꯣꯡ ꯃꯑꯣꯡ ꯈꯣꯏꯃꯨꯅꯤ ꯀꯔꯤ ꯍꯥꯏ ꯑꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏ ꯑꯗꯨꯅ ꯕꯦꯟꯙꯧ ꯂꯩꯅꯥꯒꯤ ꯈꯣꯏꯃꯨꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯈꯣꯏꯃꯨꯅꯤ ꯅꯔꯃꯗꯥ ꯃꯁꯥ ꯌꯥꯎꯗꯕ ꯈꯣꯏꯃꯨ ꯃꯈꯣꯡ ꯅꯥꯀꯂꯝ ꯌꯥꯎꯗꯕ ꯈꯣꯏꯃꯨ ꯃꯃꯤ ꯅꯥꯀꯂꯝ ꯈꯨꯕ ꯈꯣꯏꯃꯨ ꯃꯥꯏ ꯈꯣꯏꯃꯨꯁꯦ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯆꯤꯇ꯭ꯔꯥꯁꯦ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯗꯦ ꯇꯥꯗꯣ ꯑꯩꯒꯤ ꯙꯃꯥꯟ ꯊꯤꯕꯗꯤ ꯂꯩꯔꯦꯗꯅ ꯑꯌꯨꯛꯇꯒꯤ ꯃꯌꯥꯝ ꯑꯍꯨꯝ ꯊꯤꯕ ꯂꯣꯏꯗꯤꯌꯦ ꯂꯨꯆꯥ ꯅꯔꯃꯗꯥ ꯑꯩꯗꯤ ꯂꯩꯅꯥꯒꯤ ꯙꯃꯥꯟ ꯑꯃ ꯐꯪꯂꯦ ꯋꯥꯎ ꯍꯥꯏꯔꯨ ꯅꯔꯃꯗꯥ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯊꯥꯖꯤꯜꯂꯛꯎ ꯇꯥꯃꯣꯅ ꯐꯣꯇꯣ ꯊꯥꯖꯤꯜꯂꯛꯎꯀꯣ ꯅꯔꯃꯗꯥ
ꯑꯣ ꯑꯩꯒꯤ ꯗꯃꯥꯟꯗꯣ ꯀꯥꯏꯒꯤꯅꯣ ꯗꯣꯖꯥ? ꯑꯩꯒꯤ ꯗꯃꯥꯟꯗꯣ ꯀꯥꯏꯒꯤꯅꯣ ꯗꯣꯆꯥ? ꯍꯣꯁ ꯎꯏꯈꯔꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯣ꯫ ꯎꯏꯗꯦꯍꯦ ꯗꯣꯅꯔꯅ ꯆꯥꯛꯄ ꯆꯥꯗ꯭ꯔꯤ꯫ ꯑꯕꯤꯁꯦꯛ ꯆꯠꯂꯦ ꯍꯥꯏꯔꯝꯗꯦ, ꯆꯤꯇ꯭ꯔꯥ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯦ, ꯑꯩꯅ ꯅꯍꯥꯟꯗꯩ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯊꯣꯛꯑꯗꯤ ꯕꯥꯏ ꯄꯤꯕꯤꯔꯝꯃꯨ, ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯇꯨꯃꯤꯟ ꯊꯣꯛꯈꯤꯅꯨ꯫ ꯑꯩꯁꯨ ꯀꯨꯏꯔꯣꯏꯗ ꯉꯁꯤꯗꯤ ꯋꯥꯕꯅꯤꯅ ꯄꯣꯊꯥꯔꯒꯦ ꯈꯤꯇꯪ ꯉꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ꯫ ꯑꯗꯣ ꯑꯩꯅ ꯊꯤꯕ ꯂꯩꯅꯥꯒꯤ ꯗꯃꯥꯟ ꯒꯣꯌꯤꯡ ꯑꯣꯐꯤꯁꯅꯦ꯫ ꯍꯧꯔꯦ ꯑꯩꯈꯣꯏ ꯅꯥꯃꯗꯥꯒꯤ꯫ ꯂꯩꯅꯥ ꯀꯁꯥꯔꯒꯤꯅꯤ ꯍꯥꯏ꯫ ꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯔꯃꯗꯥ ꯗꯃꯥꯟꯗꯣ? ꯇꯥꯃꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯦꯝ ꯕꯥꯏ ꯕꯥꯏ ꯅꯥ ꯌꯦꯛ ꯇꯧꯗꯅ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯀꯁꯥꯔ ꯀꯥꯏꯒꯤ ꯗꯣꯆꯥ ꯍꯥꯏꯌꯣ꯫ ꯅꯤꯡꯊꯦꯝ ꯕꯥꯏ ꯑꯣꯏꯔꯣ ꯔꯣꯃꯤꯇꯥꯗ ꯆꯠꯂꯣ ꯍꯥꯏ꯫ ꯇꯥꯃꯣ ꯊꯥꯗꯣꯛꯑꯒ ꯅꯪ ꯔꯃꯤꯇꯥ ꯆꯠꯂꯤꯔꯣ ꯅꯤꯡꯊꯦꯝ? ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ꯫ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯦ, ꯑꯕꯤꯁꯦꯛ ꯊꯣꯛꯈ꯭ꯔꯦ, ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ꯫ ꯑꯣ
또 인디언 토크래. Namada thodi gunai piramuko. Chau chau aiga Hare Krishna bol Hare Krishna. Ibu hal yang nungsi do kaya tara ojana su matam sana chang mangamde sinau mayamgi LB da video da ko nung bato sum changni aidi aiga nate ko aidi mitai ni ibolda mamang chatasu haikre aigidi jamna nungaite mafam asin net ado handak nuni se LB se kitang nungai amu chatli net se amung lai tayu pung para thoga nung dang sandha pung pom yum jorokpa hoi aiga kaim kaite ado changa ten su waro biganu aidi miyam da thagalibani aigi bolgi video aina channel pumo jengda nangi channel na khwai nungai ba heli kaimta akai ba so jautaba jam nungai ba video lawsan ba jaba sumyam jauri nungthem nangna chatlido kanada reiba thidorine waraude oja Hare Krishna ibol nayak taba ko anayak jautaba punsi sangna isor seba phangba chai suna ko mangamba ibol asena thoibani bubok ay ojana pariba channel sidi creator hoi en tamane hai ojagi di sen tanbana te ko tado ibo hal nungai ribo hai ojagi di hagoliba sinau mayam sing khangnaba uhounaba tungchatta lehounaba na sum share tobani masu uhal aigado nomagi leptabanina hauna chatharabane narmada nungairi hai video se yenge tawni uru noni sidane na LB thariba ne kitang nungare pada namada aibu leiru hairaga
ꯅꯪꯗꯤ ꯂꯩꯇꯕ ꯗꯨꯔ ꯍꯥꯏ ꯂꯥꯛꯇꯕ ꯗꯨꯔ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯑꯩ ꯏꯆꯟ ꯅꯃꯗꯗ ꯑꯩ ꯏꯆꯟ ꯅꯃꯗꯗꯤ ꯄꯨꯔꯥ ꯍꯥꯏꯐꯥꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯏꯆꯟꯅꯤ ꯊꯃꯣꯏ ꯇꯤꯡꯕ ꯂꯥꯛꯏꯁꯤꯗꯤ ꯍꯥꯏ ꯃꯁꯨ ꯕꯣꯍꯣꯜ ꯅꯪ ꯕꯥꯔꯣꯗ ꯊꯥꯗꯨꯔꯥ ꯍꯥꯏ ꯊꯥꯔꯣꯏ ꯕꯣꯕꯣꯛ ꯍꯥꯏ ꯕꯣꯕꯣꯛ ꯍꯥꯏ ꯑꯩꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯒꯦꯠꯇ ꯂꯥꯛꯑ ꯂꯣꯜꯂꯨꯔꯦ ꯍꯥꯏꯌꯦ ꯕꯣꯜ ꯃꯁꯨ ꯔꯃꯤꯇꯥꯗꯒꯤ ꯊꯣꯛꯂꯛꯎ ꯅꯤꯡꯉꯣ ꯍꯥꯏꯕ ꯃꯃꯤꯠ ꯊꯧꯔꯦ ꯀ꯭ꯔꯦꯝ ꯇꯩꯔꯨꯔꯦ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏ ꯃꯣꯕꯥꯏꯜꯁꯦ ꯀꯩꯗꯧꯔꯤꯅꯦ ꯁꯤꯕꯣ ꯑꯩꯗꯤ ꯃꯥꯏ ꯇꯥꯏ ꯅꯃꯗꯥ ꯃꯤꯡꯖꯦꯜꯗꯣ ꯊꯝꯃꯨꯀꯣ ꯕꯣꯜ ꯆꯨꯝ ꯆꯨꯝꯅ ꯍꯥꯏꯁꯤꯀꯣ ꯃꯁꯨ ꯍꯥꯏ ꯅꯃꯗꯥ ꯃꯤꯡꯖꯦꯜꯗꯣ ꯊꯝꯃꯨꯀꯣ ꯑꯩ ꯎꯏꯒꯦ ꯅꯨꯡꯉꯥꯏ ꯎꯏꯕ ꯏꯕꯣꯜ ꯊꯕꯛꯇ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯕꯣꯕꯣꯛ ꯅꯪ ꯀꯥꯏꯗ ꯀꯔꯤ ꯎꯔꯒꯦ ꯍꯣꯏ ꯊꯕꯛꯇꯅꯤ ꯑꯣꯖꯥ ꯑꯁ ꯏꯕꯣꯜ ꯊꯕꯛ ꯇꯧꯅ ꯁꯨꯃꯥꯏꯅ ꯃꯇꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯕꯛꯅ ꯃꯔꯨꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯪ ꯑꯣꯏꯔꯕꯁꯨ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯏꯕꯣꯍꯜ ꯃꯇꯝ ꯄꯨꯝꯕꯗ ꯇꯧ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯃꯄꯨꯒꯤ ꯊꯧꯗꯥꯡꯗꯒꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯇꯥꯛꯆꯕ ꯅꯠꯇꯦ ꯃꯤꯌꯥꯝ ꯌꯥꯅꯕ ꯆꯠꯄꯤꯌꯨ ꯀꯣ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯑꯩ ꯃꯤ ꯁꯨꯔꯤ ꯄꯨꯝꯅꯃꯛꯇꯣ ꯏꯁꯥꯃꯛꯅꯤ ꯏꯆꯤꯜ ꯏꯅꯥꯎꯃꯛꯇꯅꯤ ꯈꯜꯂꯒ ꯁꯨꯕꯤꯌꯨ ꯊꯕꯛꯇ ꯂꯩꯕꯅꯤꯅ ꯏꯕꯣꯍꯜ ꯄꯣꯊꯥꯔꯁꯤꯀꯣ ꯃꯁꯨ ꯍꯣꯏ ꯊꯕꯛꯇꯅꯤ ꯃꯁꯨ ꯐꯣꯜ ꯁꯥꯟꯅꯅꯨꯗ ꯆꯠꯇꯦ ꯇꯥꯗꯣ ꯏꯁꯩ ꯍꯟꯗꯛ ꯕꯤꯖꯤ ꯑꯣꯏꯗꯨꯅ ꯀꯅꯥꯝꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯉꯝꯗꯦ ꯂꯣꯏꯅ ꯃꯊꯪ ꯌꯦꯡꯊꯔꯛꯀꯅꯤ ꯍꯣꯏ ꯅꯃꯗꯥ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯇꯥꯃꯣꯒꯣꯟ ꯁꯥꯎꯗꯦ ꯁꯥꯟꯅꯧꯗ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯂꯥꯛꯂꯦ ꯂꯣꯏꯍꯧꯔꯦ ꯑꯣꯀꯦ ꯍꯟꯗꯛꯀꯤ ꯅꯣꯡ ꯆꯨꯅ ꯊꯕꯛ ꯀꯣꯝꯃꯤ ꯑꯣꯖꯥ ꯑꯣ ꯅꯣꯡ ꯌꯥꯝ ꯆꯨꯑꯦ ꯉꯁꯤ ꯁꯣꯔꯥꯠꯇ ꯏꯁ ꯅꯣꯡ ꯈꯨꯆꯨ ꯑꯃꯅꯤ ꯃꯁꯨ ꯕꯣꯕꯣꯛꯀꯤ
ꯕꯣꯕꯣꯛꯀꯤ ꯃꯤꯠ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯏꯕ ꯈꯪꯉꯨ ꯍꯥꯏ꯫ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ, ꯕꯣꯕꯣꯛ ꯑꯩ ꯈꯪꯉꯤꯌꯦ꯫ ꯑꯗꯣ ꯅꯤꯕꯣꯜ, ꯅꯥꯗꯕ ꯌꯦꯛꯇꯕ ꯀꯣ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯆꯥ ꯏꯁꯨ ꯄꯥꯂꯟ ꯇꯧꯕ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯕ, ꯙꯔꯃ ꯀꯔꯃ ꯇꯧꯕ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯐꯩ ꯏꯕꯨꯡꯉꯣ ꯀꯣ꯫ ꯕꯣꯕꯣꯛ ꯑꯩ ꯊꯥꯏꯅꯗꯒꯤꯁꯨ ꯇꯟꯗꯟ ꯑꯣꯏꯗꯦ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯔꯦꯀꯣꯔꯠ ꯂꯩ ꯍꯥꯏ꯫ ꯃꯌꯥꯝ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ, ꯁꯛꯂꯛꯎ ꯅꯃꯗꯥ, ꯅꯪꯅ ꯁꯛꯄ ꯏꯁꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ? ꯑꯃꯨꯛ ꯍꯥꯏ ꯀꯥꯟꯅꯗꯦ ꯁꯨꯄꯔ ꯐꯩ ꯐꯩ ꯑꯣꯖꯥ, ꯐꯩ ꯐꯩ ꯑꯣꯖꯥ꯫ ꯀꯪꯂꯥꯗꯤ ꯐꯔꯦ ꯃꯁꯨ ꯈꯣꯏꯊꯤ ꯊꯤꯕ ꯉꯝꯕ ꯕꯣꯕꯣꯛꯅꯤ ꯈꯪꯗꯧꯅꯤ ꯍꯥꯏ꯫ ꯁꯛꯂꯣ ꯅꯃꯗꯥ ꯏꯕꯣꯜ꯫ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯏꯁꯩꯒꯤꯗꯤ ꯅꯝꯕꯔ 1 ꯅꯃꯗꯥ꯫ ꯅꯃꯗꯥ ꯃꯤꯡꯖꯦꯜꯗꯣ ꯊꯨꯒꯥꯏꯅꯨ, ꯃꯤꯡꯖꯦꯜꯗꯣ ꯐꯖꯅ ꯊꯝꯃꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯕꯣꯕꯣꯛ ꯍꯥꯏ꯫ ꯆꯟꯗꯣꯟ ꯊꯤꯟꯕ ꯃꯤꯡꯖꯦꯜꯗꯣ ꯐꯖꯅ ꯊꯝꯃꯣ꯫ ꯅꯝꯕꯔ 2ꯗ ꯑꯩꯒꯥ ꯃꯪꯒꯣꯜ꯫ ꯀꯩꯅꯣ ꯕꯦꯟꯗꯧ ꯅꯝꯕꯔ 2ꯗ ꯑꯩꯒꯥ ꯃꯪꯒꯣꯜ ꯍꯥꯏꯁꯦ? ꯑꯩ ꯑꯦꯒꯥ ꯅꯠꯇꯦꯀꯣ꯫ ꯏꯁꯩ ꯁꯛꯄꯗꯣ ꯍꯥꯏꯕꯅꯦ꯫ ꯋꯥꯎ ꯕꯦꯟꯗꯧ ꯑꯩ मेरे जिंदगी बिगड़ी पत्नी जहाँ को बनाकर बनती है, जहाँ पे वाली भाई बना के तेरे जैसा यार है, कहाँ कहाँ आशा जरा ना जाए, करेंगे दुनिया तेरे मेरे आपस में। वाओ है ये सही था। मेरे जिंदगी पोखाइदना संगा चेंगरे नमदा लेना हा हा
ꯍꯤꯟꯗꯤ ꯏꯁꯩꯗꯤ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗ ꯂꯣꯏ ꯂꯩꯔꯝꯃꯤ ꯃꯩꯇꯩꯔꯣꯟꯗꯤ ꯃꯉꯣꯟꯗ ꯈꯔ ꯋꯥꯠꯂꯤ ꯍꯤꯟꯗꯤꯒ ꯕꯦꯡꯒꯣꯂꯤꯒꯗꯤ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗꯩ ꯑꯍꯦꯟꯕꯅꯤ ꯑꯃꯗ ꯍꯣꯁꯀꯤ 1K 1K ꯌꯧꯕꯒꯤ ꯍꯣꯁꯀꯤ 1K ꯌꯧꯕꯒꯤ ꯗꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯅ ꯑꯩ ꯈꯪꯗꯦ ꯀꯅꯥꯅꯣ ꯂꯩꯅꯥ ꯍꯣꯏ ꯍꯥꯏ ꯑꯦꯒꯥꯃꯣꯟ ꯁꯥꯟꯅꯈꯤꯗꯣꯔꯦ ꯃꯁꯨ ꯄꯣꯍꯜꯂꯥꯏ ꯀꯣꯃꯦꯟ ꯌꯥꯝ ꯇꯞꯅ ꯄꯥꯔꯦ ꯑꯦꯒꯥꯃꯣꯟ ꯁꯝꯅꯈꯤꯗꯣꯔꯦ ꯃꯁꯨ ꯄꯣꯍꯜ ꯀꯣꯃꯦꯟ ꯌꯥꯝ ꯇꯞꯅ ꯄꯥꯔꯦ ꯍꯩ ꯕꯥꯁꯣꯟ ꯇꯧꯔꯗꯤ ꯀꯣꯃꯦꯟ ꯇꯞꯅ ꯄꯥꯗ꯭ꯔꯗꯤ ꯍꯥꯏꯕ ꯇꯝ ꯕꯣꯔꯗꯔ ꯃꯁꯨ ꯍꯥꯏ
ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯀꯩꯕ ꯕꯅꯤ ꯇꯝ ꯍꯥꯏꯗꯣꯏ ꯑꯣ ꯑꯩꯈꯣꯏ ꯈꯪꯅꯕꯅꯤ ꯇꯝ ꯍꯥꯏꯗꯣꯏ ꯑꯣ ꯑꯣꯀꯦ 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 ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯣꯀꯦ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯃꯌꯥꯝ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯇꯥꯗꯕ ꯃꯊꯪ ꯇꯥꯎꯟ ꯆꯠꯄꯗ ꯈꯠꯇꯥꯗ ꯃꯤꯡꯁꯦꯜ ꯂꯩꯔꯛꯄ ꯍꯥꯏꯅ ꯏꯔꯒ ꯄꯨꯈꯤꯒꯦ ꯑꯗꯨꯗꯤ ꯀꯥꯎꯔꯣꯏ ꯑꯣꯀꯦ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩ ꯅꯪ ꯃꯤꯡꯁꯦꯜ ꯂꯩꯕ ꯂꯩꯇꯕ ꯑꯩꯒꯤ ꯃꯤꯡꯁꯦꯜꯗꯨꯗꯤ ꯊꯨꯒꯥꯏꯕꯤꯅꯨ ꯀꯣ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛꯀ ꯊꯤꯟꯈꯤꯗꯣꯏꯅꯤ ꯑꯗꯨ ꯃꯤꯡꯁꯦꯜꯗꯣ ꯑꯗꯣ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯅꯔꯃꯗꯥ ꯆꯤꯇ꯭ꯔꯥ ꯕꯦꯙꯧ ꯂꯩꯅꯥ ꯕꯣꯍꯜ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ